Hospitaldagi duty Hallakpa Dr. Matei Manao Commando na Furakle CMC Hospital Koirengaida masagi duty tawraga Hallakpa Dr. Matei Manao ngarang numidang pung 9:10 mga rom taba matamda luwang sangbamda Manipur Police Commando anina khamlaga nongmai bhatna suduna Furakle haide Police Commando na Furaklaba Dr. Matei Manao adude Dr. K Soraingam amasung mahaki loinabi Dr. K Lumthing RB kawe thokiba togdok asigi matangda Dr. K Soraingam na Haingang Police Station da FIR ama lodge tawkhre mahakna file tawkiba complaint adugi matungin na makhoi ani asi CMC Hospital Koirengaida emergency operation ama tawruraga halakpada luwang sangbamge Chief Minister gi mayum hek mamangda Police Commando anina khamlaktuna makhoibu kadaidagi halakpano haina hanglakhe maduda hospitaldagi halakpani haina khumkhe Police Commando aduna kadaidagi halakpano haituna lauduna hanglakhe madudasu hospitaldagi halakpani haina khumkhe maduda Police Commando aduna nang usitabra noi karamba hospitaldagi lakpano hanglakhe maduda amukasu CMC hospitaldagi halakpani haina khumkhe maduda garidagi kumthanaba muk hairakhe matang aduda atopa Police Commando ama laklaga noi usitri se karigino haina laurakhe maduda khupangna nirak tharga mahakpu kanano haina amuk hanglakhe madugi paukhummoina doctor ni operation ama loiraga hospital dagi halakpani haikhe maduda ID card utnaba hairakpage I card utkhi loinana noi doctor ni hairaga usitri ra haina laubaga loinana AK rifle load tawraga nang hatu ura haina ki halakhe Commando aduna pairiba AK rifle adugi batna kokta thomlakpadagi minute khara ngauduna laikhe madugi matungda car gi maning thong adu hangdokna bahairakpadagi hangdoklaba matungda mafam adu thadoknaba force tawrakhe matang adu kok ngauduna ladingai maraktane khupakna tharakiba amasung AK rifle ge batna surakiba police personnel aduge thabakta thetpa nameplate adu da yenglubada CK mangang haina thaba ukhi aduga atopa personnel adude nameplate thetpa ukhide makhoigi mawong mataw amasung wangang sangang adu ubada makhoi nisa sizinaba oiramba yabage chingnaba lai haina palle thawong asi yamna mawong maril tade amasung makhoi na sathariba thawong adugi mathakta matik chaba action lakhotpi yu haiduna Haingang Police Station da complaint tawbani hainasu file tawkhiba FIR adu da palle job card ki khusumal lawthoklubadage ward member gi nupi na phuram lei Imphal East District ki manung chanba Kairau Mangting GP ward number 9 ge ward member gi loina bina account sanglakpa job card ki khusumal lawthoklubage yamna tamthina phuram lei hiram asigi matangda mari lainaba singna mijeng changbi yu haina job card holder elangbam asarani na lainga ki pungning singsilakle Kairau Magting GP gi panchayat garda ngarang pangthokiba pawgi mifam amada I asarani na haikhe laibak asigi mipum khudingmak thabak pidaba yade haiba pandamda India government na fajaraba MG Naregas ki masi hogdokhe adubu Kairau ward asidade ward member ge furikhau tongnaba oina onthorokpa si laibak thebane haukiba August 12 da isagi account da changlakpa job card ki khusumal lawthoklubane adubu laibak thibade sen lawthokluba Nongalaga ward asigi member Laisram Surjit Singha gi loina be El Nandorani na yumda laklaga job card ki sel changlabani pira uhai rakhe matam maduda isagi kusumal de lawthoklaga sizinakhrei sensu leitre haina khumkhe maduda Nandorani na pidaba yadaba yaroi nangbu henba mipum khudingmaktagi lauribani haina akanba uhai wata sizinnarakhe matam maduda ahal sunari isasu nungaite kona wari sasi haikhe Nandorani na tabada hangoi ba wahi wata sizinaraga mahakpu leimaida namsilaga tamthina phuki amasung khutsada siklambane asigumba lairaba miyamgi hakpu matkani yadragana phugani hatkani haina miyamgi mihutsingna tawrakpa ase lainga ki mari leinabasingna yengsinbiyo mahakna makhatana hai senphamsing ase isagi account da changlakpa ase handaki asina ahanbane haukiba matamdadi mihutsingna kadaida karamba mawongda lawthokibano haiba khangde masigi mathakta job card ki guideline gi wangmada amotpa thawong kaya chathare asigumba thabak asi makhatana thoktanaba mari lenabasingna yengsinbiyu loinana senpiu yadabagi damakta job card holder bu tamthina phuramliba sigi mathakta ain gi oiba matik chaba action lokhotpiu haina asarani na lainga ki pungning chingsenkhe panba yai hiram asigi matangda iril bung PSK OC amasung Imphal East ke SP dasu ayiba cherol amamam pisinkhre haire contract laibam yoyama Manipur Dental Council ge registrar ohenba laibak thibani desam Manipur da leriba tongan ba department kaya gi head sing niyom gi wangmado oipham thoktaba miyoi kaya na oibagi wafam asi leptana chathari haina Democratic Student Alliance of Manipur Desam headquarter ge Health and Environment ke Secretary Romesh Oinam Chana Press da thadorokpa cherola man haire
Cherol asina hai hiram asi mari lenaba desam na thijenbada Dental College JN Institute of Medical Jenims ki hauzik principal oidiba Dr. Nidres D. Hegat Oral Maxillo Facial and Surgery ase contract waza oina Jenims Society na laubani hiram asida desam na hanglakliba wafam de karigidamak hairiba principal amadi Manipur State Dental Council gi registrar gi thousing ase puba yaba matik chaba miyoi kaya laina contract matam kharagi oina laiba miyoi asida atamna thabak sing ase buhalibano haibasini Desamna makata na thizilubada Dr. Nidres D. Hegat asi ayamba matamda quarter da leite loinana college asidasu ayamba matamda laktabana college asi mapung phana mahi tamba nauna dentist singna register tawbada matam ka hena changhan bana khudong chadaba kaya mayok nei haibasu khangba ngamle haire asigumba maram kaya asina Jenims ki authority Manipur Lainga ki Directorate of Health and Family Welfare na sigumba state asigi yamna maruoiba college asigi principal asi matik chaba regular posting dagi ama ohenbiyu loinana Manipur State Dental Council gi registrar asisu regular employee ama ohengadabane August 13 Health and Family Welfare Department na thokpa order amagi matungina Dr. Nidres D. Hegat asi DCI gi member oina thariba asisu regular employee ama oina thabinaba desamna appeal tawrakle loinana Manipur State Dental Council gi ek amasu thambinaba laingak na thabak sing asi lokhat piyu hainasu desamna appeal tawrakle Tamenglong da saukhat thorang gi thadarak palupa crore taragani panlom Tamenglong ADC na hina thokre chairak piyu alan kamai 14 Finance Commission kumja 2017-18 ki makhada Tamenglong gi chaukhat thorang gi thadarak palupa crore taragani pan lakh ani lising kuntra humbudragani thoi matamadu Tamenglong gi CEO ADC wedamba Dipu Gangmai yauna miyoi kharana haina thokre mara laiba singi mathakta athuba matamda action lokhatpaga loinana chairak pinaba social worker alan kamai na phongdokre Imphal gi chingmairong da laiba MBC gi guest house ki conference hall da pangthokpa paugi mifam amada alan kamai na makhata na hai senpham adu center na DP kibaga loinana ADC na lokthokre haibasi miyam na dikhangi madugi mathakta RTI thagi basu laikhrabane masida natana lok ayukta se thaki basu leire hairiba miyoi sing asina khulgi lambi thong school repairing tawbana chingba kaya loina chathokre masida natana chingi manung hanjinba mafamda leiba chakhutpagi thak yaudriba kaya gi damak thadarakpa kaya makhoina chathokiba sing mari lenaba sing na action lobaga loinana chairak piyu hawjik sing tamda leiriba afaba mari adu corrupted officer sing na thugaibaga loinana mara leiraba miyoi sing asigi mathakta matik chaba chairak pibaga loinana Tamenglonggi miyamna pen de haire Aroibada tabiriba pumnamakpu thagatjari